अहानबदा मरोइबा पाव पिजरी War on Drugs mission sathabadagi Manipur drugs ki wathok chada marfu hanthare popi tharamba chada marfu taradi atopana mahut sinjuna thare haina Chief Minister na phungdokre Minister na Youth Affairs and Sports ki Director T Fulen Mitaibu matik chaba Director amani habagi chap chaba khudam piu haina KKL na taksin kre Bangladeshi macha amada aranba mawngda Aadhaar card sarga pirambagi maralda MD Hafiz Salatur court puthoklaba matung judicial remand da sajiwa jail da thazan kre amadi Manipur da hawkiba pung kunmari da nauna COVID-19 positive oiba mioi taret thengna kre amadi laikhidaba amata yawkhidre Kurumzari, PONYTV na pizaba prime time Manipuri pao media tabi di basingbu Jennifer Sharma na taram nokjari. Hauzek pao santok na pizari. BJP lengak asina war on drugs mission sa thabadagi Manipur da drugs ki wathok chada marfu hanthare. Jingda popi tharamba adu chada marfu taradi atopa chana thaknaba potlam na mahut sinduna thare haina Manipur ki Chief Minister N Birena phungdokre. Wafam asi ngasi India government ki Ministry of External Affairs ki mityang makhada Manipur University amadi Asian Conference anina sinduna numit nini gi oba conclave ama Act is to Indo-Pacific role of Northeast Indian state in connecting the connectivity saiba hiramda Hotel Classic Grande da hudopaki tharamda Chief Minister na phungdokhibani Biren na makhatan hai Manipur asi drugs ki golden triangle ki manungda leibana drugs ki problem mayok nari adubu listing ani tara Nepal dagi haukiba war on drugs mai pakna changsin bana drugs ki wathokti hantarakli Look is tagi Act is olaklaba matung mathok taba infrastructure sing semgalak pagalonyina Manipur gi aba chap chaba concrete blueprint ama mathok tarakli Prime Minister Modi na Northeast asi laibak asagi chawka thorangi anoba engine ama onya lawi Northeast asi 21st century ki growth engine aman suni haiki mahak na makhatana hai Myanmar ga kilometer chahum rom sangba border ama laibana laibak aduda thokpa iranga lamdam asagi internal security da chawna saichang fangli numit nini gi conclave asina actionable roadmap ama sojana puthorakani haiki And this policy, after Louis policy, it has become Thorum mapungi warol piraduna MOS External Affairs and Education India RK Ranjan Hai India ga yumthang na ba Bangladesh amasung Myanmar ga su connectivity fagalakli masina kana ba kaya piri adubu reason asagi challenges amasu oiri haiki aikoina connectivity ki matangda khanaba matamda physical connectivity khakta natna energy digital amadi financial connectivity ki matangda su khanaba tangai fade sustainable development asi malem gi survival gi question ama oirakli Conclave asina masigi matangda munna khanabagi part ama yawba asi afaba khongthangni haina su nungaiba phungdokhi Thoramatuda Asian Conference ki Executive Director Savya Sachit Datta Ministry of External Affairs PPNR ki Joint Secretary Dr. Sumit Seth Manipur University ki Vice Chancellor Lokendra Amadi MU ki Department of VS and Skill Development ki Head of Department CIC Bohalsu Sarukyakhi is a historic city that has had a special place in the history. Director ama ki makhada minister na laibra na tragana minister ki makhada director na laibra Manipur ki odi papibam asina mathong khangan dre minister masana phone tawraktuna Youth Affairs and Sports ki director T Fulen Mitaibu matik jaba qualify oba director amani mahak lokthokpa ki wafum leite haina call tawrakpa asi loop asida ki han khangan ba warning pirakpani haina lawi director asi afaba director amani habagi chap jaba khudam piu haina kanglaipa kan balup ki general secretary ngamkhai nga paluwang na phungdokre
Wafam asi ngasi pauna international market leba Kanglaipak Kanbaluk ki office ta Khelo India program bu Manipur da implement tawdaba asagi matang da paumi singa unabagi thoram amada phungdokhibani mahakna makhata aduna hai discipline manadaba coach khanba center tara tarukta implement tawduna thamliba amadi listing ani kunda implement tawkhiba center of excellence ngasi fawba Manipur da yorokriba asi matik chaba afaba director amagi khudamla sports player singbu manghanaba hotna biganu achum babu lotsinduna aran babu kan khatnaba hotna bada mateng pangba tokpiro miyamna afaba director amanate hairiba asagi matik chaba pakhum pibiu khudakta KKL gi khongjang handokchage hainasu phungdokhi nakal amaromda national games ta Manipurna taruk suba position tarakliba asi director T Fulen Mitaina achoba asoiba ama tawkhibanani matik chaba qualify over director amani haibigi khudam asi international gi level da sak takliba sanaroi singi punsibu lana lamjingliba director suspend tawduna mahaki mathakta inquiry chathabiu hainasu taksinki Bangladeshi macha amada aranba maungda verification amata tawdana Aadhaar card sarga pirambagi maralda Lilong police na faduna police custody da lerakhiba MD Hafiz Salatur ngasi Thobal gi court puthoklaba matung judicial remand da Sajiwa jail da thasinkhre mahak Lilong bazar da MS Mercy Travel Agency koba dukan ama hangduna Aadhaar card process tobagi thabak chathabani mahak ngasi Lilong police na chief judicial magistrate ki court puthoklaba matung judicial custody da remand pikhibani panbayai MD Hafiz Salatur hariba mioi asi haukiba tha asagi tangkun humdoida Lilong police na fagat kibani mahagna Bangladesh ki Chapai Nawabganj district ki Piali Mari deke Muhammad Ramjan Ali apokpa Jalaluddin Kauba mioi amada Aadhaar card saduna pirambani Bangladesh immigrant Muhammad Ramjan Ali su haukiba October 10 da Lilong police na faduna hauzik 3rd IRB Thobal gi direction center da thamlibani People's Chief Minister Haina Miyam na Manipur gi Chief Minister Bukaw na bagum Imphal East ki police sing Miyam gi police People's Police Haina khangnahan bahay basi Imphal East police ki pandam ni Haina SPM Pradip na phungdokray wafamasi ngasi Imphal East SP gi mityang makhada district headquarter Imphal East da furup kaya gi ningol oibi singbu ningol jakaw bagi thoramda mahakna phungdokhibani additional SP Pramesh Arambam KS Herojit additional SP Traffic Kaisam Bijoy Kumar amadi tongan ba police officers sing amadi Imphal East ki manungda leiba police station singi officer in charge singna saruk yaduna pangthokhiba ningol jakaw bagi thoram aduga mari lenyana chaklen ama chamina baga lonyana kudol potsu tamki thoram aduga mari lenyana SP Imphal East M Pradip Kumar na phungdokhibada Imphal East police ki pandamdi miyam gi police people police oibuduni police na tawba khudingmak miyam gi support laidaba matam adudata mai pakpak ngamgani hanadagi haunasu miyam na police singbu chaiduna lakli adubu police khudingmak na tawbadasu asoiba aranba yauduba natte adubu semdokpagi tanja lauduna miyam ga chatminana ba hotnagani haikhi mahakna makhata aduna hai India bu British na lausing duna thamkiba adu British na lausing henkiba nani Manipur gi police singsu praja gi mateng amadi cooperation fanglaba matam adudata lausing laigani hena thabak tawba ngamgani haina phungdokhi People's Police Service koina philosophy masi idea the prajana support tor kandadi police as mai pakani hebne adugo masi support si yamna chawbani na kahoi gi police matung tabra mayamna hibu kumaina hene yamna mai palakani wakhal lebe henba adu oibane na akoi pudamak se amaga mateng phangna bagi mathakta loksik je hene yamna laina honna ba adugumba asama tawjai Ngasi Ziribam district ki Babuparada laiba International Peace and Social Advancement IPSA Ziribam branch ki office ta IPSA amadi KSA Ziribam na sinduna ahanba onya ningol jakoba pangthokre jakoba gi thoram adura International Peace and Social Advancement IPSA Ziribam branch ki president Gurumayum Ibohol Konglaipak Student Association ki president CS Achau amadi Zimwak Ziribam Women Association of Konglaipak ki president TS Jini Susarukya ki bagalonya ningol singda kudol potsu PK Ningol Jakob Bagamari Lenina IPSA Ziribam branch ki president Gurumayum Ibohol na hai Ningol Jakob na lakpada Ziribam ki sothariba kaya asi mayam punna kholaw longmina si lenina wat liba kaya asi su mari lenina basingda punna taksin mina bagi apamba su phongdokhi Jakob ba ga si jahi ki ko no gam lai se hajen no ko zum ya to ro na daga du ki ro mayam ro smai na tham du to ro le asina to Dapat tahu ni hijau hijau sini ya. Jadi bangsa kuai lagi Manipur mana sotar bagi semuanya ini.
Hoi macam-macam dah law dari pun Yunnan da ini bambi municipality price Congress ada Congress no yang lagi. Adu nanti hari sahabat tu sekadar dah sahabat lambi pun kau kata. Hausia ni jadi Manipur dah ibu mantri modal namanya. Lah ibu memang ibu sahih modal. Chang naina ibiduna lakbal ningthokong kha khunodagi okram yuhenba ngasi marfurak subo oina Regional Institute of Medical Sciences RIMS da ipibagi thoram pangthokre thoram aduda yuhenbana RIMS ki oina marfurak leptana ipiri ba misakam oiri haina Transfusion Medicine RIMS ke Health Department e Barindrana phongdokre Barindrana hai RIMS ki oina di marfurak pi ba asi yuhenbana oiri e kayarak pi ba su mahaki hakchangda nungai taba amata leitri mahaki blood group na B positive ni marfurak e piba asna mioy janini fudikan le haya lawi maramdi e amana mioy hongi punsi kanli e letna pirapa asi lamdam asida achoba contribution amani donor kaya thoraktuna lamdam asida e gi award pa leidi ba asi ko khanna ba khanasi regular oina e piriba mioy singda legang na khudung chaba kharapi na ba thorang pa khatlagadi e chang naina oina piba mioy kaya su thorakani thazai haiki thoram atuda marfurak e piriba yuhen bada hai ahanba oina Bisnupur Hospital da RIMS na sinduna blood donation camp ama pangtokki maduda EP betagi leptana marfurak EP duna lakibani listing ani gi October dagi EP ba haurakpa asda hakchang da nungai tabat laite chaba thakpada su EP re haiduna henba chaba thakpat laite lamdam asda igi award pa kaya lairiba asi mention na ba khotna minasi EP ba matamda mangjaba laite haiki yuhen bana EP bagi thoramda mahagi loinabi okram ongbi amusana su EP ki Manipur Lomi Marup Kundrapam Local Committee Gimi from Amang Ngasi Committee Asagi President Nomaitem Thoibana Mayai Tang Balauduna Lamboy Kuldalaiba Huining Sungbam Sanayay Magiyumda Pangtokre Mifum Asana Manipur Lomi Maruki Kunmari Suba Conference Lagliba November da Pangtokadaba Asida Delegate Tara Mga Thaba Hanya Lepnaki Lunyana Sawo Mungdagi Sagol Mang Taba Lambi Ase Manipur Lengak na Matam Sang na Sembi Daba Maramna Satok sa Sinda Amadi Kunggangi Pot Putok po Sinda Awaba Mayok na Riba Ase Kok na ba Atuba Matam gi Manungda Lambi Sembiu Amasung Handaki Kum Ase Maikay Asomda Ikang Topo Maramna Lomi Singi Awaba Ubiduna Lopu Singna Loksha Lobiganu Amasung Lengak na Suma Sigi Dama Ikang Tok Lehanya Lautokuna Lomi Singda Compensation PU Haba Warib Su Loki Hanya Committee Asagi Secretary Yumnam Sarat na Thador Zerul Amana Hairi Paugi Marakatna Atin Babre Amak Lauminasi Sky Hospital News Bulletin Aigi Pureba Morang Hong Mamang Sabandagi Kia Stomba Sahi Budraga Hum Sure Aina Mine Pimima Ai Pureba se Pura Siraga Tawai Hatani Yauraga Lapa Howie Bedazu Ipurebe Tawai Kambire and Harris Tok Todana However September Tang Kuntaretagi Lapani Adunga Sita and Leruzi Naras the doctor Mayamna Doctor Nasana Kambidina Hazin Natonda Saksaba Ngamzare Mayam Sang Hona Bibadagi Manipur the labor Miamna Hatpuna Badi BP Stoputorabadi Sky Heta Sangviro Yengo Ai Puru Hazikalisini Dr. Sanki Sorbuzu Hanna Tagasari Tamkudimota Apavadu Nana Koramzari Dr. Ipurabi Mahutsi Nana Koramzari Purobi Tawai Kambiba Matam Kuding Makta Dr. Nuabe Saruk to you Punsibo you Dr. Butagasari Breaking Matung Taram Nokjari Makadam Pau Pizari Lakadoriba Sardar Vallabhai Patel gi Chamani Futere Suba Mapokumon Kamari Lenina Pangthokadoriba National Unity Day gi Serogam Oina Ngasi Marfutaruk Suba Battalion CRPF na IG Manipur Amadi Nagaland Sector CRPF ki Midyang Makada Commandant Muhammad Yusuf na lamthaduna cycle rally ama pangthokre cycle rally asada battalion asagi CRPF officers sing CRPF personnel yangkhai amadi makhoi gi imung manung sing amasung miyamna saruk yaduna pangthokhe lamfel patalaiba marfutaruk suba battalion CRPF ki unit headquarters tagi hauduna Siza Hospital Langol Village Mericom Road Gam Village DC office Imphal West CBI office RIMS Hospital Sanakaitel Thangmaiban Road
Saint Xavier School Kunmanga Suba BRTF SPNIA Office Fauduna Chatkiba kilometer Kunithoirom Sangba cycle rally aduga mari lenina Marfutaruk Suba Battalion CRPF ke Commandant Muhammad Yusuf na India ke Iron Man haina khangnariba amadi Laibak asida achumba afaba amasung amata oibagi wakhalon purakkiba Sardar Vallabhbhai Patel gi thodang singi wafam sing thamki Lunyana tha asagi tang kuntra matoi fawba thoram asagi sarugam oina bike rally Mars Pasan chungba thoram kaya supang thokani haiki Thobal District ke Wangjing de Leiba Lenga ke College Yangambam Kumar College Lingkhat ke ba chahi yangkai surakpa Golden Jubilee Thoram ngarang college asigi auditorium da pangthokre Thoram atuda Hairok ACG MLA Dr. Thokchom Radeshyam College asigi principal Dr. Soibam Giri College asigi hanagi principal Dr. Soibam Babu Thobal College ki thabak gi potharaba Oja Tongbam Babulan amasung founder gi imung manung Yangambam IBM halna chungbana saruk yake MLA Dr. Thokchom Radeshyam na New Education Policy Lisingani Kungi Maramda Sugaina Thamkibaga Lunyana Thobal Maikaida YK College Wangjung na Mahairoi Singi Mahi Masing Tambada Lauriba Thodang Kaya Busu Sing Thaki College asigi Principal Dr. Soibam Giri na Chahi Yangkai Suraba College asida Hauzik Fangliba Kudong Chaba Sing Paladuna Sugaina Wangangke Dr. Soibam Babu amasung T Babulang na YK College Horakpagi Wari Nauhona na Miyamda Thamki College asi lingkhat ki ba Yangamam Kumar gi mami yauna college asi haudok na bahot na bada achoba thodang lau ki ba lamyan basing amasung laikhidraba college asi gi oja singi mami da laikatuna haudok ki ba thoram adugi sargam oinya lamai marfu taruk pan ba ningsing chefong souvenir amasu hauna bi matung ina fongki tungda afaba mahairoi puthok na bahot na diba college asi gi oja singda appreciation certificate sing lanthoki Dr. N. Gopena, PPP da College asina haukiba jahi manga da taukiba tabak sing slide katuna samlapna miyam da yanganki. Waikomani Girls College Thobal Okram ki Department of Chemistry na sindurang ngasi recent trends in nanomaterials haba hiramda nomagi oiba miyam ga wakhal taminabagi thoram ama college asagi seminar hall da pangthokre. Thoram atuda college asagi principal Professor S. Manoranjan Sharma, Vice Principal Dr. S. Syam Kiran, Department of Chemistry ki Head of Department Dr. A. Rameshwar Amadi, Vava Atomic Research Center Mumbai ki Chemistry Division ki Fellow National Academy of Science ki Scientific Officer Dr. Ragumani Ningthozamna atoiba mitung sing onya saruk yakke. Thoram ki mapung oiba sarukam onya Scientific Officer Dr. Ragumani Ningthozamna Resource Person onya Nanomaterials ki matangda sugaina wafam kya fungdokki. Ngasi ayupung tara dagi hauduna Hozai District Assam gi Mati Kholada Mitai Yelho Maye ki matangda nomagi oiba workshop ama pangthokre. Thoram aduda Bombay High Court ki Advocate S. Tarun Kumar Mitai Laibak ki hauna sang ahal taran thoi gi luchingba M. Gauram Honna Chief Guest amadi President Lunyana L. Amutombi amadi L. Achibana chungba mioi singna expert onya wangangki. Manipur State Sumang Lila Council na Sumang Lila ge saknai dabi nupi Lila Roy namoizam lata laima maharabi awang leka Imphal West laibana ikang khangau dana leki dabada state ki thak da awaba fungdo pagi thoram ama pangthokre thoram aduda Manipur State Sumang Lila Council ge advisor L Tarpon President M Punimasi laima amadi PS Gunachandra Sharma lifetime President Sumang Lila Council na Presidium member sing oinya amadi Sumang Lila bunung sibiba artist sing member sing na sarukya ke Manipur State Sumang Lila Council ki Lifetime Secretary Sograkpam Hemantana Namoizam Lata Laimana Nupi Sumang Lila ki Demaka Thokpiram Bakayabu Sing Thaki Sumang Lila Council ki General Secretary Yumnam Nila Chandrana Hakibada Sumang Lila ki Demaka Thokpiram Basingna Laikidraba Matamda State ki Thakta Ikai Kumnabu Utpa Haiba Asi Sumang Lila Kannaba Ihau Sagatpa Council Asaki Calendar Thoram Amani Lunyana Kunai asik kanaba thodang singi manungda lila kanaba ihau asisu amani haibada haiman bathokloi haiki mahangna laikidabada nupi Sumang Lila Kanglupta achoba mafam ama hangduna lehauragani Sumang Lila Council na lehauriba imung manunggi awabadasu saruk yari haiki thoram ga mari lenyana wangang loi singna haikibada nupi Sumang Lila asi mayamna paksana yengbidrabasu ngalingai matamdagi moirang prabagi waridagi haurakkiba Sumang Lila da achoba inyot ama pidina lakhi Nupi Sumang Lila Kanglup sing yokat na bahot na bada laibak miyam nasu achoba thodang lauminasi haiki Laikhidrabi Lila Roy asina Chanura Jatra Association da kunyi yaurum laba matungda Gangzabi Maitai Chanu Kam Drama Association da yauna aroiba oiki Tha sige tang kunyi pal amadi kun mapal numit nini chupna mayang Imphal Jabung Company de laiba
Community Hall da Disaster Management Training Cum Awareness Program ngasi loisinkhre. Awareness aduda Yurembam Nilakanta Singh SDRF na resource person onya wangang ki lunyina SDRF ki civil defense su saruk yakhe. Bihar के औरंगाबाद डिस्ट्रिक्ट मई हरपदगी मियोय कुंथ्रारम हेना हॉस्पिटल लाइखना क्रे अमदी मियोय तरादी अरुब फिबम द लाइरी हारी लाइबक थिबा थौदो असि बिहार के चारुब कुमहाई चाट पूजा की दमाग सागान स लैबा युम अमदा लाइट इन द कटनबा चाना थकनबा पोटलाम सिंग सेमलिंगैदा ngarang ahing nongyai matung pung 2 minute कुंथ्रारम ताबा अदुवाइदा शॉर्ट सर्किट न मरम ओजना मई हरपदगी गैस सिलेंडर पोखाइरतुना थोखिबनी मई चाय हैबगी पाव हेक फंगबगा पुलिस अमदी फायर ब्रिगेड की कांकुना थौदोक थोकफम अदुदा चतुना चाक लेबा मई अदु कन्नबा होतनाखी अदुबु मई अदु कन्मन खिबना पुलिस पर्सनल तरेट यावना मियोय कुंथ्रा हेना असो अपनंकी हाइबी मई चापगी थौदोक अदुदा असो अपन नंगलबा मियोय सिंग अदु औरंगाबाद सदर हॉस्पिटल दा पुखतुना लाइकनकी अमदी मई असी माताव करमना हरकलिबनो हाइबदु खंगनबा पुलिसना थीबा होमबगी थबक चथबा होख्रे हाइबी गैंग रेट चेनबा त्रिपुरा के मिनिस्टर भगवंत चंद्र दास की मचानुपा खुदक फागदबनी हाइना कांग्रेस के लुचिंगबा अमदी एमएलए सुदीप रोय बर्मन दाबी तौख्रे महागना पाउमी सिंह फोंदोरपदा भगवंत चंद्र दास की मचानुपा असि कुमार गात थोकिबा गैंग रेट चेनबा मिसक अमनी लुनिना मिनिस्टर की मचानुपा की फ्लैट थोकिबा थौदो असिदा महाग यावी हाइबा अहोब मिसु लै हाइना फोंदोकी महागना मखा तारदुना थौदो असिबु कुपसिनबा पुलिसना होतनै हाइना मराल सिकी अमदी लैंगाकता सैरदुना बीजेपी पार्टी ना प्रेशर पिरपदगी मरा लैरबा मियोय असि हौजिक फाबा पुलिसना फादना लैरिबनी हाइखी अदुबु एमएलए सुदीप रोय बर्मन सिरप लिबा मरा अदुगी पाखुम पिरदुना भगवान चंद्र दास नाम हाकी मचादा सिरप लिबा मरा असि मायोकनरिबा पार्टी के कैंपेनी अमदी पुलिस ना थीबहुबगी थबक कना सथरिबा असि हेक लोइबका असेंगबा अदु खंगलनी हाइना फोंदोखी Manipur da haukiba pung kunmari asida COVID-19 positive oiba miyoy tare thengnakre laikitaba amata yaukhitre haiba matam asida punna miyoy chama kunthama thoi test tawkhi positive oiba gi changna chada manga dasmik hom oikhe nauna COVID-19 positive oiba miyoy tare asi tharaga state asida COVID-19 positive oiba अपुनबा मसिंग लाख अमा लिसिंग कुंथ्रा मापलगा जनिपाल मारफु हुमदोय यौरे लाइखिदबा अपुनबा मसिंग लिसिंग अनिगा चामनि फुमापल ओइरे हारिबा मतम असदा लैना असना नारुबदगी फगलकपा अमत यावखिदे लैना असदगी फगलकपा मसिंगना लाख अमा लिसिंग कुंथ्रा तरेत का चाट्रे तरा मंगा द लाइरे फगलपके चांग चादा मारफु तरा निपाल द स्पीक मरी मंगा ओइरे हौजक स्टेट असदा कोविड-19 एक्टिव ओइबा मसिंग तरा मापल लाइरे Riverland Youth Club na District Sports Association Chandel na sindra pangthokpa DC Chandel Trophy ge mapu oikre team kuntra ni thuina saruk yaduna October 3 dagi Chandel District ke Jion Lang Ground da satharakpa second division football tournament asige ngasi final match cha Riverland YC na Sulam Area Sporting Association sasabu panjal taruk manga da maithiba pikibani ngasi sanakiba match cha ahanba half mamangda sasana panjal ama chandura mangzal thana chatki adubu Riverland YC na ani shuba half ki horapada match lerapa fawda penalty ki kauna roi mangan
Mari khak goal on topangam ki amadi Riverland Y sigi onidi sanaroi mangama goal on topangam duna match adu Riverland Y sina sasabu panjal taruk mangada mighty mapiduna trophy asigi mapu ibangam kibani Sathariba tournament asigi top scorer Youth Sporting Club thamna pokpigi sanaroi ASK Darpol na oiki Best player ki mana sasagi sanaroi Grangmission na oiki amadi best goalkeeper ki mana na Riverland Y sigi goalkeeper Larngam na oiki Ngasagi tournament losin bagi thoram aduda Chandel ki DC Rajkumar Mayang Lambam Chief Minister Secretariat ki Deputy Secretary ki SS Siddharth yauna maru oiba myoy kaya saruk yakhi Khungzon Mikchong Larong Lebung Darsing Prolor ayam singda taba si sulam area in moniam sauna torambadagi sum torbengan si moina unified oina team amana tholak asi final sankhibra hebagi record next assistant referee 1 Chandel district sa sana khotna bagi lamda hena khumang yang sinba ngamna ba amadi masana kaya dagi afaba sanaroi kaya puthokpa ngamna ba pandamda district asagi oiba Olympic Association ama ngasi Sam Cray loina association asagi kumjal lisangani kuni thoidagi lisangani kuntaruk fawbagi fam pugadaba miyoi sangsut lak thokray Chandel district ke jion langda pangthokpa Chandel district Olympic Association bu semba amadi executive langtopagi thoram aduda Chandel ki DC Rajkumar Mayang Lambam Chief Minister Secretary ki Deputy Secretary KSS Siddharth District asagi tongan ba sports ki loop sing amadi CSO kaya gi mihut sing saruk yakhi ngasi Chandel District Olympic Association gi nauna thaupu na ba khan khraba sing gi marakta President da Chandel AC gi MLA SS Olis General Secretary da TS Chana Anal Treasurer da TS Joy Monsang yauna Vice President Tarok Joint Secretary Mari amadi Executive Member Tara yauri Loisilakpada maroiba pao mo kana pizari War on drugs mission sa tabadagi Manipur da drugs ki wathok jada marfu hantare popi tharamba jada marfu taradi atopa na mahut sinjuna thare haina Chief Minister na fundokre Minister na Youth Affairs and Sports ki Director T Fulen Mitaibu madik chaba Director amani habagi chaba khudam piyu haina KKL na taksin kre Bangladeshi macha amada aranba mawongda Aadhaar card sarga pirambagi maralda MD Hafiz Salator Court puthoklaba matung judicial remand da sajiwa jail da thazin kre amadi Manipur da hokriba pung kunmari da nauna COVID-19 positive oba miyoi taret thengna kre amadi laikhidaba mata yaukidre PONYTV ke prime time Manipuri pau yang tabili besengbu amokan akram zari